ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯦꯝꯒꯤ ꯇꯨꯡ ꯏꯟꯕꯤ ꯃꯃꯧ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯈꯣꯏꯗꯨꯝ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯃꯤꯅꯤꯕꯨ ꯀꯟꯅ ꯍꯧꯗꯣꯛꯂꯤ꯫ ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ꯫ ꯑꯩꯅ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯑꯩ ꯂꯪꯐꯩ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯥꯃꯤꯅꯤ ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ, ꯑꯁ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ, ꯌꯦꯠꯂꯤꯀꯣ ꯅꯪꯅ ꯌꯦꯠꯄꯁꯦ꯫ ꯑꯩ ꯍꯧꯗꯣꯛꯇꯣꯛ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥ ꯑꯣꯏꯅ ꯍꯧꯗꯣꯛꯎ, ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯅꯤꯡꯗ ꯈꯣꯏꯗꯨꯝꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯇꯨꯝꯂꯤꯕꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ, ꯏꯃꯥ ꯍꯧꯒꯠꯂꯣ, ꯅꯆꯥꯁꯦ ꯂꯪꯐꯩ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯉꯟꯅ ꯍꯧꯒꯠꯇꯦꯕ꯫ ꯀꯕꯣꯛꯂꯩꯅ, ꯍꯥꯏ ꯀꯔꯤꯅꯣ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯆꯍꯤ ꯌꯥꯝꯂꯕ ꯑꯩꯕꯨ ꯍꯧꯗꯣꯛꯀꯗꯕꯩ ꯃꯍꯨꯠꯄꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯧꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯑꯣ ꯅꯃꯧ ꯅꯨꯄꯤꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯏꯃꯥꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯗꯤ ꯀꯅꯥꯒꯤ ꯃꯧꯅ ꯊꯦꯡꯅ ꯇꯨꯝꯕ ꯂꯩꯗꯣꯏꯅꯣ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯕꯣꯛꯂꯩ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ, ꯏꯁ ꯀꯔꯤꯕ, ꯏꯆꯥꯗꯤ ꯐꯖꯅ ꯃꯣꯔꯥꯁꯦ ꯆꯨꯔꯦꯗꯀꯣ꯫ ꯃꯧ ꯃꯥꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯑꯁꯦ ꯇꯧꯒꯗꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯃꯥ ꯑꯩꯁꯨꯅꯦ ꯏꯃꯧꯁꯦ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯕ꯫ ꯃꯧ ꯅꯍꯥ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯑꯍꯜꯂꯩꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥꯏ ꯉꯝꯗ꯭ꯔꯦ, ꯑꯩꯈꯣꯏꯁꯦ ꯃꯧ ꯑꯅꯧꯕꯤ ꯁꯥꯕꯒꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏꯗꯤ ꯍꯦꯜꯂꯦ꯫ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯃꯥꯅ ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝꯒ ꯉꯥꯡꯅꯕ ꯑꯗꯨꯗ ꯀꯥꯃꯤꯅꯤ ꯉꯁꯥꯏ ꯃꯈꯩ ꯍꯧꯒꯠꯂꯝꯗꯕꯗꯨ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ, ꯏꯃꯥꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯍꯥꯏ ꯑꯩ ꯀꯔꯤ ꯍꯦꯜꯂꯦ? ꯏꯃꯧꯗꯤ ꯉꯁꯥꯏꯈꯩ ꯇꯨꯝꯁꯤꯟꯅꯔꯤ ꯑꯣꯏꯔꯦ꯫ ꯏꯃꯥꯗꯤ ꯇꯨꯝꯁꯤꯟꯅꯗ꯭ꯔꯣ ꯍꯥꯏꯁꯦ? ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ ꯀꯕꯣꯛꯂꯩꯅ, ꯍꯥꯏ ꯃꯧ, ꯃꯤ ꯎꯁꯤꯠꯇꯕ ꯄꯪꯇꯧ ꯇꯧꯒꯅꯨꯀꯣ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯌꯨ꯫ ꯅꯣꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤꯅꯦ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯏꯅꯦꯝ ꯁꯥꯔꯩ ꯀꯟꯈ꯭ꯔꯕ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯑꯋꯥꯕꯗꯣ ꯑꯩꯒꯤ ꯏꯆꯥꯒ ꯏꯃꯧꯒꯗꯗꯤ ꯑꯗꯨꯝꯅ ꯇꯧꯕꯤꯔꯣꯏ ꯈꯟꯕꯒꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯔꯤꯕꯁꯤ꯫ ꯏꯃꯥꯁꯨ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯊꯤꯂꯣꯡꯁꯦ ꯁꯤꯠ ꯈꯣꯠ ꯇꯧꯔꯗꯤ ꯃꯧ ꯑꯩꯁꯨ ꯍꯧꯒꯠꯄ ꯇꯥꯕꯅꯤ꯫ ꯀꯔꯤ? ꯁꯨꯃꯥꯡ ꯁꯤꯠꯄꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯁꯤꯠ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯍꯅꯨꯕꯤ ꯑꯩꯅ ꯁꯤꯠꯀꯗ꯭ꯔꯣ? ꯍꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯁꯦ ꯂꯪꯐꯩ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯛ ꯍꯥꯡꯗꯅꯕ꯫ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯧꯅ ꯂꯣꯏꯅ ꯇꯧꯅꯤꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯀꯟꯅ ꯈꯠꯅꯔꯤ꯫ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯕꯛ ꯁꯤꯟꯗꯣꯛꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯣꯏꯗꯨꯝ ꯃꯥꯗꯤ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯕꯅꯤ꯫ ꯀꯥꯃꯤꯅꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯥꯁꯤꯜꯂꯤ꯫ ꯃꯅꯦꯝ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯁꯨꯃꯥꯡ ꯑꯗꯨꯕꯨ ꯋꯥꯏ ꯁꯤꯠꯂꯤ꯫ ꯀꯥꯃꯤꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯅꯦꯝ ꯀꯕꯣꯛꯂꯩꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯧ ꯇꯥꯟꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯀꯕꯣꯛꯂꯩ ꯃꯥꯅꯁꯨ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯑꯗꯨꯃꯛ ꯐꯥꯗꯣꯛꯄꯤꯕꯅꯤ꯫ ꯀꯥꯃꯤꯅꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯐꯥꯎꯕꯗ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯂꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯈꯤꯕꯒꯤ ꯀꯣꯜꯂꯤꯛ ꯐꯥꯎꯕ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯅꯝꯗꯨꯅ ꯊꯝꯂꯤ꯫ ꯃꯥꯅ ꯉꯥꯏꯔꯤꯕꯗꯨ ꯃꯅꯦꯝꯅ ꯐꯦꯡꯕ ꯉꯥꯏꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯗꯨꯃꯛ ꯆꯥꯕꯗꯤ ꯃꯅꯤꯡ ꯊꯨꯡꯖꯩ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕ꯫ ꯀꯕꯣꯛꯂꯩ ꯃꯍꯥꯛꯅꯁꯨ ꯃꯃꯧꯕꯨ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯃꯤꯅꯤ ꯃꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯦꯝꯕꯨ ꯃꯃꯥ ꯑꯃꯒꯨꯝꯅ ꯈꯜꯂꯝꯗꯦ꯫ ꯀꯕꯣꯛꯂꯩ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯅꯅꯕ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯌꯨꯛ ꯆꯥꯈꯤꯕ ꯀꯣꯟ ꯑꯗꯨ ꯐꯦꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛ ꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟ ꯌꯧꯈꯩ ꯁꯥꯔꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯧ ꯑꯗꯨꯁꯨ ꯀꯟꯅ ꯌꯩꯔꯤ꯫ ꯁꯈꯤꯅ, ꯏꯆꯦ ꯀꯕꯣꯛꯂꯩ, ꯑꯩꯒꯤ ꯄꯩꯁꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯍꯟꯗꯛꯀꯤ ꯐꯪꯕꯁꯤꯗ ꯄꯤꯔꯒꯦ꯫ ꯌꯥꯔꯦꯗ ꯏꯆꯦ, ꯏꯆꯦꯒꯤ ꯍꯟꯗꯛꯁꯦ ꯉꯥꯏꯕꯗ ꯀꯨꯝ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜꯗꯒꯤ ꯑꯃꯅ ꯑꯃꯨꯛ, ꯏꯆꯦ ꯑꯍꯜ ꯅꯪꯅ ꯆꯤꯟ ꯊꯤꯕꯗꯨꯗꯤ ꯈꯔ ꯐꯩꯗꯣ, ꯅꯃꯧ ꯅꯨꯄꯤꯗꯨꯁꯨ ꯏꯅꯦꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯣꯟꯊꯣꯛꯅ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯃ ꯍꯥꯏꯔꯝꯕꯗꯣ ꯑꯣꯟꯊꯣꯛꯈꯤꯕꯗꯅ ꯑꯃꯅꯤ꯫ ꯅꯨꯃꯤꯠꯂꯩꯒꯤ ꯅꯨꯡꯁꯥ ꯃꯃꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯗꯨꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ꯫ ꯔꯥꯅꯤꯅ,
ꯍꯣ ꯑꯗꯨꯕꯨꯗꯤ ꯃꯅꯦꯝꯒꯤ ꯇꯨꯡ ꯏꯟꯕꯤ ꯃꯃꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯕꯣꯛꯂꯩ ꯃꯍꯥꯛ ꯈꯔꯗꯤ ꯏꯀꯥꯏ, ꯑꯗꯨꯕꯨ ꯆꯤꯟ ꯊꯤꯕ, ꯑꯣꯏꯗꯕ ꯉꯥꯡꯕ, ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯄꯅꯦ, ꯀꯕꯣꯛꯂꯩ ꯃꯍꯥꯛꯁꯨ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯋꯥꯅ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯆꯥꯈꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯂꯝꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯁꯥꯎꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯧꯕꯨ ꯇꯥꯅꯅꯕ ꯀꯧꯏ꯫ ꯍꯥꯏ ꯀꯥꯃꯤꯅꯤ, ꯇꯥꯕ꯭ꯔꯥ? ꯊꯣꯔꯛꯎ ꯂꯥꯎ꯫ ꯀꯥꯃꯤꯅꯤꯁꯨ ꯃꯅꯦꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯍꯥꯏ, ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯕꯒꯤ ꯀꯣꯟꯁꯦ ꯅꯪꯗꯤ ꯀꯅꯥ ꯉꯥꯏꯔꯤꯕ? ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏꯒꯤ ꯊꯥꯎꯃꯩ ꯊꯥꯟꯗꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯀꯩꯅꯣꯗ ꯏꯃꯥ, ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧ ꯍꯥꯏꯔꯣ? ꯑꯩꯁꯨ ꯏꯁꯥꯁꯦ ꯉꯝꯗꯕꯒꯤ ꯄꯣꯊꯥꯔꯨꯔꯤꯅꯤ꯫ ꯑꯣ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯆꯥꯛ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯅꯪꯁꯦ ꯅꯥꯔꯤꯕꯅꯤꯅꯦ ꯍꯥ? ꯑꯩꯅ ꯅꯪꯁꯦ ꯏꯃꯧ ꯅꯊꯟꯇꯅꯤ ꯈꯟꯗꯨꯅ ꯁꯨꯝ ꯃꯥꯟꯅꯗꯕꯁꯤꯗ ꯅꯪ ꯍꯧꯔꯦꯕ ꯅꯪ꯫ ꯀꯥꯃꯤꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯣꯏ ꯁꯥꯗꯨꯅ, ꯀꯩꯅꯣꯗ ꯏꯃꯥ, ꯉꯁꯥꯏ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯗꯕꯗꯤ ꯀꯣꯟ ꯐꯦꯡꯕꯁꯦ ꯏꯃꯥꯒꯤ ꯁꯔꯨꯛ ꯅꯠꯇꯕ꯭ꯔꯣ? ꯀꯕꯣꯛꯂꯩ ꯃꯊꯕꯥꯛꯇꯨ ꯐꯨꯗꯨꯅ, ꯍꯩꯃꯥ ꯍꯩꯃꯥ, ꯀꯔꯤ ꯃꯧꯅꯦꯒꯦ ꯁꯤꯗꯤ? ꯃꯅꯦꯝꯒ ꯂꯧꯇꯥꯅꯕ ꯃꯧꯁꯤꯕꯨ ꯑꯩꯒꯤ ꯃꯇꯝꯗ ꯋꯥꯅ ꯍꯧꯔꯛꯈꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯏꯃꯧꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯔ ꯐꯗꯣꯛꯄꯁꯤꯗ ꯅꯪ ꯑꯩꯕꯨ ꯅꯦꯠꯂꯒ ꯀꯥꯒꯤꯁꯤꯔꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯅꯦ ꯃꯃꯧ ꯑꯅꯤꯗꯨ ꯑꯌꯨꯛ ꯆꯥꯕꯒꯤ ꯀꯣꯟ ꯑꯗꯨ ꯐꯦꯡꯂꯝꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯠꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯐꯥꯎꯕ ꯁꯥꯎꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕ ꯑꯗꯨꯈꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯀꯕꯣꯛꯂꯩ ꯃꯥꯅ ꯀꯣꯟꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯐꯦꯡꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯥꯃꯤꯅꯤ ꯃꯥꯒꯤ ꯃꯊꯧꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯤꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯉꯥꯡꯂꯤ꯫ ꯏꯆꯦ ꯀꯨꯟꯗꯥꯔꯦ, ꯅꯅꯥꯎ ꯅꯨꯄꯥꯅ ꯍꯟꯗꯛꯇꯤ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯐꯤ ꯐꯖꯕ ꯑꯃ ꯂꯩꯍꯟ ꯇꯥꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯂꯦꯝꯕꯤꯅ, ꯍꯥꯏ ꯀꯥꯃꯤꯅꯤ, ꯐꯤꯗꯨꯗꯤ ꯃꯟꯈꯤꯅꯤ꯫ ꯅꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯟꯗꯅ ꯂꯩꯔꯤꯗꯣ ꯍꯥꯟꯅ ꯌꯥꯅꯕ ꯍꯣꯠꯅꯧ꯫ ꯁ꯭ꯋꯥꯏꯗꯅꯦ ꯋꯥꯖꯥꯎ ꯇꯧꯔꯅꯨ꯫ ꯑꯩꯒꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯁꯤꯀꯣ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯥꯃꯤꯅꯤ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯖꯩ, ꯑꯗꯨꯕు ꯃꯃꯥꯏ ꯊꯥꯕ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯅꯅꯕ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯆꯦ, ꯁꯅꯥꯁꯤꯗꯤꯅꯦ ꯃꯅꯨꯡꯒꯤ ꯋꯥꯅꯤ, ꯐꯤ ꯐꯖꯕ ꯏꯟꯕꯁꯤꯅ ꯐꯠꯇ꯭ꯔꯣ? ꯃꯆꯤꯟꯗꯨꯗ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯖꯔꯕꯁꯨ ꯀꯔꯤꯒꯤꯗꯤ ꯄꯥꯝꯂꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯅꯥ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ꯫ ꯀꯥꯃꯤꯅꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯔꯛꯇꯒꯤ ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒ ꯁꯥꯏ, ꯃꯄꯥꯝ ꯐꯪꯉꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯃꯐꯝꯁꯤꯗ ꯂꯩꯕꯁꯤꯗ ꯄꯨꯔꯥ ꯀꯣꯅꯨꯡꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ꯫ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯅꯣꯂꯨꯛꯅ ꯆꯠꯂꯨꯗꯅ, ꯃꯥꯏ ꯃꯉꯛ ꯍꯥꯒꯠꯄꯁꯤꯗꯅꯤ ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯤꯁꯦ, ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯅꯥꯀꯜꯗꯒꯤ ꯔꯥꯅꯤꯅ, ꯍꯣꯏꯅꯦ, ꯏꯅꯦ ꯀꯕꯣꯛꯂꯩꯁꯨ ꯁꯦꯜ ꯍꯥꯠꯄ, ꯆꯤꯟ ꯊꯤꯕꯗ ꯃꯃꯤꯡ ꯆꯠꯄ, ꯑꯗꯨꯃꯥꯏꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯁꯨ ꯊꯣꯛꯀ ꯊꯥꯛꯀ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯗꯅꯦ ꯃꯃꯤꯡ ꯆꯠꯂꯤ꯫ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯀꯥꯃꯤꯅꯤꯒꯤ ꯃꯇꯥꯡꯗ ꯑꯁꯣꯏꯕꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯥꯃꯤꯅꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯃꯈꯨꯠꯇꯁꯨ ꯍꯩꯉꯥꯟꯅ ꯆꯤꯡꯕ ꯑꯍꯥꯎ ꯑꯊꯨꯝ ꯈꯔꯁꯨ ꯄꯥꯏꯔꯤ꯫ ꯃꯅꯦꯝ ꯀꯕꯣꯛꯂꯩꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯐꯣꯠꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯧꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯕꯣꯛꯂꯩꯅ, ꯍꯥꯏ ꯃꯧ, ꯀꯩꯅꯣ ꯑꯗꯨꯗꯤ? ꯍꯩꯉꯥꯟꯅꯤ ꯏꯃꯥ꯫ ꯑꯗꯨꯛ ꯌꯥꯝꯕ ꯍꯩꯉꯥꯟꯗꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯀꯩꯅꯣ ꯏꯃꯥ, ꯂꯩꯔꯛꯏꯁꯦ ꯆꯥꯅꯅꯕꯅꯤ꯫ ꯍꯥꯏ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯅꯌꯨꯝꯁꯤꯅ ꯅꯣꯡ ꯌꯨꯔꯤ, ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯦ ꯆꯥꯛ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯂꯩꯀꯥꯏ ꯀꯣꯏꯕ, ꯏꯃꯨꯡꯁꯦ ꯏꯃꯨꯡ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯦ꯫ ꯏꯃꯥ, ꯈꯟꯅꯕ ꯌꯥꯝ ꯍꯧꯕꯤꯔꯛꯀꯅꯨ, ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯃꯥꯁꯨ ꯆꯤꯟ ꯀꯣꯏꯊꯤ ꯊꯤꯕ ꯂꯝꯁꯣꯠꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯆꯥ ꯅꯃꯧꯗ ꯇꯥꯛꯄꯗꯣ ꯂꯧꯒꯗꯕ ꯅꯠꯇꯦ꯫ ꯀꯕꯣꯛꯂꯩ ꯃꯊꯕꯥꯛ ꯌꯩꯗꯨꯅ, ꯍꯥꯏ, ꯑꯩꯅ ꯂꯝꯁꯣꯠꯄꯤ ꯑꯣꯏꯔꯤꯁꯦ ꯁꯨꯅꯤꯡꯗꯕ ꯐꯝꯖꯥ ꯆꯥꯕꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯈꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯄꯩꯁꯥ ꯊꯣꯛꯂꯦ, ꯅꯈꯣꯏꯅ ꯀꯔꯤ ꯁꯤꯡꯕꯤꯈꯤꯒꯦ? ꯅꯃꯥ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯦ,
ꯑꯗꯨꯒ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ? ꯍꯣ ꯑꯩꯗꯤꯅꯦ ꯑꯍꯜꯅꯤꯅ ꯃꯤꯅ ꯉꯥꯡꯅꯕꯁꯨ ꯀꯥꯏꯗꯦ. ꯅꯪꯗꯤ ꯃꯧ ꯅꯍꯥ, ꯆꯍꯤ ꯅꯧꯔꯤꯕ. ꯅꯪꯗꯧꯅ ꯑꯩꯈꯣꯏ ꯑꯃꯗ ꯑꯃꯨꯛ ꯊꯣꯛ, ꯑꯃꯗ ꯑꯃꯨꯛ ꯊꯥꯛ ꯉꯥꯡꯖꯗꯦ. ꯅꯣꯏꯒꯤ ꯆꯍꯤꯗꯨꯗꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯅꯒ ꯇꯧꯖꯔꯛꯇꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯃꯤꯅꯤ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯑꯅꯤꯗꯨ ꯐꯨꯅꯔꯛꯏ. ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯕꯅ ꯀꯥꯃꯤꯅꯤꯅ ꯀꯕꯣꯛꯂꯩꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯤ. ꯈꯪꯉꯝꯃꯅꯤꯅꯦ ꯍꯅꯨꯕꯤ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯤ. ꯊꯥꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯈꯣꯏꯗꯨꯝꯅ ꯂꯥꯡꯄꯩ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯂꯝꯃꯤ. ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯌꯧꯕꯗ ꯇꯞꯅ ꯆꯪꯉꯛꯏ. ꯃꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯃꯃꯤ ꯎꯗꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯅꯆꯥ ꯂꯥꯛꯑꯦ. ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯃꯤꯅꯤꯕꯨ ꯇꯥꯅꯅꯕ ꯑꯃꯨꯛ ꯀꯧꯔꯛꯏ. ꯀꯥꯃꯤꯅꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯀꯥꯃꯤꯅꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯧꯕꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ. ꯀꯥꯃꯤꯅꯤꯅ, ꯍꯩꯃꯥ, ꯃꯈꯣꯏ ꯇꯥꯆꯧ ꯂꯥꯛꯑꯕꯣ? ꯂꯥꯛꯅꯤ ꯈꯣꯠꯅꯤꯒ ꯀꯩꯝꯇ ꯄꯥꯎ ꯍꯥꯏꯔꯛꯇꯦ. ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗ ꯐꯔꯛ ꯑꯃ ꯇꯥꯔꯦ. ꯀꯩꯅꯣ, ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ? ꯂꯩꯇꯦ. ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯈꯪꯗꯦ. ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯏ. ꯃꯅꯦꯝꯅ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯀꯥꯃꯤꯅꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝꯒꯤ ꯃꯐꯝꯗ ꯂꯣꯠꯂꯤ. ꯍꯣꯏ ꯐꯔꯦꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯅ ꯌꯦꯡꯂꯛꯄꯅꯤ. ꯏꯁꯪ ꯏꯀꯥ ꯀꯥꯁꯤꯜꯂꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯃꯒꯨꯝꯅ ꯂꯩꯔꯛꯄ ꯃꯥꯟꯕꯗꯨꯗ ꯈꯣꯏꯗꯨꯝꯅ, ꯀꯩꯅꯣꯅꯦ ꯀꯥꯃꯤꯅꯤ, ꯏꯃꯨꯡꯁꯤꯕꯨ ꯈꯔꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯀꯩꯗꯧꯒꯦ? ꯑꯁ ꯅꯪꯁꯤꯗꯤꯕ. ꯍꯣ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ. ꯌꯦꯅꯈꯥꯒ ꯌꯦꯡꯁꯤꯟꯕ ꯁꯪꯗꯦ. ꯏꯅꯦꯝꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯇꯦꯡꯁꯨ ꯄꯥꯡꯗꯦ. ꯍꯥꯏꯔꯨꯔꯒꯅꯦ ꯂꯧꯇꯥꯅꯔꯤꯔꯥꯅ ꯈꯠꯅꯕ ꯍꯧꯗꯣꯔꯤꯕꯅꯤ. ꯀꯥꯃꯤꯅꯤ ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝꯗ ꯖꯥꯠ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯇꯝꯁꯤꯜꯂꯤꯕ. ꯑꯑꯣꯟ ꯑꯑꯣꯟ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯤ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯇꯝꯂꯤ. ꯈꯣꯏꯗꯨꯝ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ, ꯌꯥꯔꯦꯁꯦ, ꯁꯦ ꯄꯩꯁꯥꯅꯦ ꯊꯝꯖꯤꯜꯂꯨ. ꯀꯥꯃꯤꯅꯤ ꯁꯤꯜꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ, ꯃꯈꯣꯏ ꯃꯄꯥ, ꯑꯁ ꯁꯤꯗꯤ ꯑꯩꯒꯤ ꯐꯖꯕ ꯐꯤ ꯑꯝꯇ ꯂꯩꯍꯧꯔꯒꯦ. ꯍꯥꯏ, ꯂꯩꯔꯕꯁꯨꯅꯦ ꯈꯔꯗꯤ ꯊꯝꯖꯤꯜꯂꯨ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯤꯖꯤꯟꯅꯅꯕ. ꯍꯣꯏ ꯕꯥ, ꯑꯩ ꯈꯪꯉꯤꯕ ꯃꯈꯣꯏ ꯃꯄꯥꯁꯤꯃ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯍꯜꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ, ꯍꯥꯏ, ꯏꯆꯥꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯌꯥꯝ ꯀꯨꯏꯔꯦꯗ ꯂꯥꯛꯄ. ꯏꯃꯥꯕꯨ ꯀꯥꯏ ꯆꯠꯂꯨꯕꯅꯣ? ꯏꯃꯥꯁꯦ ꯈꯨꯂꯪ ꯆꯠꯂꯨꯕꯅꯤꯅꯦ. ꯀꯩꯅꯣ ꯅꯃꯧ ꯅꯨꯄꯤꯅꯗꯤ ꯂꯩꯈꯥꯏ ꯀꯨꯏꯈꯤ ꯍꯥꯏꯅ? ꯍꯥꯏ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯖꯩ. ꯃꯅꯦꯝꯗꯒꯤ ꯈꯨꯗꯨꯞ 10 ꯍꯦꯟꯕꯤ ꯏꯃꯧꯅꯤꯀꯣ. ꯃꯃꯥ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯅꯕ ꯑꯗꯨꯗ ꯀꯥꯃꯤꯅꯤ ꯁꯥꯎꯅ, ꯏꯃꯥꯒꯤꯁꯤꯗꯤ ꯍꯜꯂꯛꯄꯒ ꯈꯠꯅꯕ ꯍꯧꯔꯤꯅꯤꯅꯦ. ꯍꯥꯏ, ꯑꯩꯗꯤꯅꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ ꯇꯟꯖꯩ. ꯆꯤꯟ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯤ ꯏꯃꯧꯅꯤ. ꯏꯁ, ꯏꯃꯥꯗꯤ ꯀꯌꯥꯝ ꯑꯆꯨꯝꯕ ꯆꯠꯂꯗꯅ. ꯍꯣ ꯅꯪꯉꯣꯟꯗꯒꯤꯗꯤ ꯈꯔ ꯐꯩꯌꯦ ꯑꯩꯅ. ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯛꯄꯗꯨꯗ ꯈꯣꯏꯗꯨꯝꯅ, ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ, ꯑꯅꯤꯃꯛ ꯂꯦꯞꯄꯣ. ꯑꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯀꯥꯃꯤꯅꯤꯁꯨ ꯈꯠꯅꯕꯗꯨ ꯂꯦꯞꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯉꯁꯤꯗꯤ ꯀꯥꯃꯤꯅꯤꯗꯨ ꯌꯥꯝꯅ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯂꯤ. ꯃꯕꯨꯛ ꯃꯅꯨꯡꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯕꯁꯨ ꯎꯠꯊꯣꯛꯂꯝꯗꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛꯇꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ. ꯀꯕꯣꯛꯂꯩꯅ, ꯈꯣꯏꯗꯨꯝ, ꯏꯆꯥꯕꯨ ꯍꯟꯗꯛ ꯂꯥꯡꯐꯩ ꯆꯠꯄꯗꯨꯗ ꯄꯩꯁꯥꯕꯨ ꯀꯌꯥꯝ ꯐꯪꯉꯕ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯥꯃꯤꯅꯤ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ. ꯈꯣꯏꯗꯨꯝꯅ ꯀꯔꯤꯁꯨ ꯈꯟꯗ, ꯏꯃꯥ, ꯍꯟꯗꯛꯇꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ. ꯁꯨꯔꯤꯕ ꯊꯕꯛ ꯃꯐꯝꯗꯨꯁꯨ ꯁꯦꯜ ꯀꯩꯀꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯏꯃꯥ ꯂꯧꯐꯝ ꯑꯃ ꯂꯧꯔꯒꯦꯅ ꯈꯜꯂꯤ. ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯒꯨꯝꯅ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯅꯤ. ꯀꯩ ꯂꯩꯔꯒꯦ ꯏꯃꯥ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯅꯣꯏ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯁꯦꯜ ꯃꯆꯤꯠ ꯈꯔ ꯂꯩꯍꯧꯕꯗꯣ ꯁꯤꯡꯅꯤꯡꯉꯕꯅꯤ. ꯏꯃꯥꯅꯁꯨ ꯈꯔꯕꯨꯗꯤ ꯏꯟꯈꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯐꯔꯦꯁꯦ, ꯏꯃꯥꯅ ꯑꯗꯨꯝ ꯇꯞꯅ ꯁꯤꯡꯂꯒꯦ. ꯏꯃꯥ, ꯈꯔ ꯂꯧꯔꯒ ꯁꯤꯡꯗꯣꯛꯑꯁꯨ ꯌꯥꯗꯕ꯭ꯔꯣ? ꯃꯃꯥ ꯃꯆꯥꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯀꯥꯃꯤꯅꯤ ꯇꯥꯅꯤꯡꯗꯦ. ꯁꯣꯏꯕ ꯁꯥꯗꯨꯅ ꯏꯁꯤꯡꯗꯣ ꯍꯩꯗꯣꯛꯁꯅꯩ. ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯃꯅꯦꯝꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯍꯩꯖꯤꯟꯈ꯭ꯔꯦ. ꯀꯕꯣꯛꯂꯩ ꯃꯃꯧꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯦ. ꯆꯥꯛꯁꯨ ꯇꯣꯛꯂꯗꯨꯅ ꯈꯣꯏꯗꯨꯝ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ. ꯀꯥꯃꯤꯅꯤꯁꯨ ꯀꯗꯔ ꯇꯧꯔꯛꯂꯤ. ꯏꯃꯥ, ꯑꯩ ꯀꯥ ꯐꯥꯎꯗ ꯆꯪꯉꯨꯈꯤꯒꯦ. ꯆꯣꯠꯂꯤꯁꯦ ꯑꯝꯇ ꯍꯣꯡꯇꯣꯛꯈꯤꯒꯦ, ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ. ꯍꯣꯏ, ꯆꯪꯉꯨꯔꯣ. ꯀꯥꯃꯤꯅꯤ ꯆꯪꯈ꯭ꯔꯦ. ꯐꯅ ꯀꯨꯏꯅ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯕꯣꯛꯂꯩ ꯎꯄꯥꯏ ꯂꯩꯇ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ. ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯨ ꯂꯥꯛꯂꯤ. ꯑꯌꯨꯛ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯁꯨ
Nongmada khongol taraktabada Kaminigi mama tombi ado machanupigi manaktamna laklammi. Kamini manemga ina duna thabak adu loisilambani. Mama lakpa aduda Kaminina Ima lairo. Au ima lainine. Kabok laina. Haima. Yam kuina manguraba ama ngasidi lepida. Harakliba wadu laknaribani haiba. Mabukchel pikpi mama macha manadi khalamde. Ahoina dum unsinaduna. Inamagi watasidi laktawga talida. Kabok lay masu ichamcham na hariba wa adulana urabada. Nungaitre mamawda unsinduna. Hai, mau. Namala ise insang ahawba matung. Khoidumda kauthoagane kaithil machadagi nga ama leheluru. Kamini su mapuroiba khoidumda hairaduna. Khoidum masu kaithil machatamna chatkre. Ngaihaki matungda khoidum su makuta nga achawba mayanduna changlaklami. Chakhum yaurabada mama kabok lay ado insang maroi mapangna chingba semduna layrami. Khoidumna Ima namong nupiri ho mama nong phadok lakjaba sidane wari sajaribani. Imana loidawradi warani ai kauthorake. Warigidi horen chak thosu sabe kain. Asi haiduna magi nupi Kamini bu kaurei. Kamini masu taraduna saurang tawna chakhum tamna changlai. Kaidawragi makhoita chawna kauriduba. Imana tawrise nang khara yaushin bu kaidawgi. Karino da makhoita chaw tawdana ta lairabani. Ngasi nongma khak ima lakpagi tawbasida haiba yare na hairanu. Hai. Chakse hau tawdana thongminaraga loiraga nangi waridu sabe yaine. Ngaihakti khumpham khangde Kamini mahak mama tombina asumna phatkhum lai. Hai khoidum ngasi nongmakhak imana lakpasida noise yamna ngangnakre. Kadai none nga haiduba. Asi haiduna koilei leiduna yengbani. Haima asidi sareng natro. Ingak-ngakna hairakliba waduda mayam adusu tombida yengli. Mamagi mawong khanglaba Kamini masu latlat tawna asumna hairai. Makhoita chaw sareng sidi aidi thongba hairui kamai tawni. Ngangnariba wadu kabok lay taningdre tapna hairai. Yare achawba ima sum thongage. Hairiba wa aduda tanja lauduna Kamini na asumna. Au ima na thongba na haurani ye. Wahai sikak hairamduna mama thongbibu pusinduna magi katamna changkre. Ima maroi mapang sembiram. Ai nga se maningda thoga semurage. Asum tawna numit yung khalakpa adwaida chaksu loiraduna mamawu kaurai. Hai mau lao ni he chakse lori chana na batawrasi. Au ima thore e. Asi haiduna makhoi puna chak adu chaminare. Numidangi matamni. Kamini mahakti mapuroiba khoidumbu thembi. Ngasai mama na hairamba wa adu pethasana duna tamli. Makhoi mapa. Ngasai imala amido yumgi wa ma hairami. Kariwano. Babado kanangamdri. Tachawsu nupi mayumda laikra mali. Makhoi yang wara mali. Akhoi ani amta laona hairambani. Tanja asida. Aidi mathangi nomaijingda chatlani. Adugi mamangde hek chatlurasi. Kamini haraubana loire. Mapuroiba khoidumasi Kaminigi mayumda luhongkhibadagi changdri. Phana laitragasu machaningol amakhak yaubasi chelakpada inthokpirakpa amadi chahi ani ahum helabasi phawbada nongmada machagi awat apa hanglakte haibagi mahakna sausabani adubu minungsi khajik laibana Kaminigi mapanare haibada mahak yaribani asumna numit adusu haukhre Kaminina haimanmadagi khoidum amadi Kamini adu ayuk anganbaduda loisinduna thoglai sumangda waita sinduna lairiba kabok leina hai Nakhoibu anganbasida kadaida chatke hairibano. Ima Kamini hoigi pabado nari hai. Adugi ngakta hangugi tawbani. Haima. Adudi aingondasu haiba kaidawgi. Aisu noina chatpaduda tadagi anaba hangbado. Aisu hek yawnidana. Yaranida ima. Makhoita chaw ibani hana chatlukige. Aw ima aduna pharani. Kabok lewa makha tadre. Makhoisu chatlage hairamduna chatkre. Kaminigi mapamdani. Tombina khoidum napagi anabase phaba kawba leitri imana yengba yaba yengle adubu phatre ima babagi anabasibu maibana kari hairige ima su kari haigadabano khangtre napagi anabase ima haifam khangde pharese ma kari no tawrase aisu langphai chatlubagi sel su khara leibani adudagi khara sizinarasu Lopom mama lagi di khanbani. Ado anaba yawbanina khara tapna lairage.
ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯥꯃꯤꯅꯤ ꯑꯃꯗꯤ ꯃꯃꯥꯇꯣꯝꯕꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯃꯈꯣꯏꯅ ꯁꯤꯟꯕ ꯊꯧꯁꯤꯟ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯎꯔꯛꯄꯁꯤꯗ ꯃꯈꯣꯏ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯄꯥꯜꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯦ꯫ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯣꯏꯗꯨꯝ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯂꯪꯐꯩ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯝ ꯂꯥꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯧꯈꯤꯗ꯭ꯔꯦ ꯀꯥꯃꯤꯅꯤ ꯃꯍꯥꯛꯇꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯤꯒꯤꯗꯤ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥꯗ ꯄꯤꯅꯤꯡꯂꯣꯏ, ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯆꯦꯛꯁꯤꯟꯅ ꯊꯝꯗꯨꯅ ꯃꯌꯦꯡ ꯇꯥꯍꯜꯂꯣꯏꯗꯕꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯄꯣꯔꯝ ꯌꯥꯠꯇꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯅꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤ ꯀꯥꯃꯤꯅꯤꯒꯤ ꯃꯐꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩ ꯃꯄꯥꯝꯗ ꯄꯤꯔꯒꯁꯨ ꯈꯔ ꯑꯃꯗꯤ ꯇꯨꯡꯁꯤꯟꯒꯗꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯃꯄꯥꯝꯗ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯕꯣꯛꯂꯩ ꯃꯍꯥꯛꯇꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯀ꯭ꯋꯥ ꯍꯩ ꯆꯥꯕ ꯑꯁꯤ ꯁꯣꯏꯗꯅꯕ ꯈꯛꯅꯤ ꯃꯥꯅ ꯈꯟꯖꯔꯤꯕ꯫ ꯃꯤꯒꯤ ꯈꯨꯂꯪ ꯈꯔ ꯆꯠ, ꯃꯤꯒꯤ ꯊꯕꯛ ꯈꯔꯁꯨ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯁꯤꯡꯖꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯃꯧ ꯀꯥꯃꯤꯅꯤꯅ ꯇꯧꯔꯤꯕ ꯄꯨꯔꯤꯕ ꯁꯛꯂꯣꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯖꯔꯝꯗꯦ꯫ ꯃꯆꯤꯜ ꯊꯤꯗꯨꯅ ꯁꯦꯜ ꯈꯔ ꯁꯤꯡꯗꯕ ꯈꯛ ꯑꯣꯏꯕꯅ ꯃꯃꯧ ꯅꯨꯄꯤ ꯀꯥꯃꯤꯅꯤꯅ ꯁꯥꯟꯅꯔꯤꯕ ꯂꯧ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯈꯪꯖꯗꯕꯅꯤ꯫ ꯀꯥꯃꯤꯅꯤ ꯃꯍꯥꯛ ꯃꯍꯧꯁꯥꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯑꯐꯕꯤ ꯃꯧ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯃꯅꯦꯝꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯔꯤ꯫ ꯃꯃꯧꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯀꯕꯣꯛꯂꯩꯗꯤ ꯃꯃꯧꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯖꯩ꯫ ꯈꯣꯏꯗꯨꯝꯅ ꯂꯪꯐꯩ ꯆꯠꯈꯤꯕ ꯑꯁꯤꯗ ꯀꯥꯃꯤꯅꯤꯒꯤ ꯃꯃꯥꯇꯣꯝꯕꯤꯁꯨ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯔ ꯃꯈꯩꯗꯤ ꯍꯥꯏꯅꯔꯕꯅꯤ ꯀꯕꯣꯛꯂꯩ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗꯨꯅ ꯄꯣꯠꯐꯝꯗ ꯍꯩꯉꯥꯟ ꯂꯩꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯌꯧꯔꯕꯗ ꯀꯕꯣꯛꯂꯩꯅ "ꯍꯥꯏ ꯁꯨꯀꯣ, ꯅꯪꯒꯤ ꯍꯩꯉꯥꯟꯁꯤꯕꯨ ꯀꯌꯥ ꯀꯌꯥꯅꯣ?" "ꯏꯅꯦ, ꯃꯌꯣꯝꯁꯤꯗ ꯂꯨꯄꯥ 2ꯅꯤ." "ꯐꯔꯦ ꯐꯔꯦ, ꯃꯌꯣꯝ 5 ꯄꯤꯔꯛꯑꯣ." ꯅꯥꯀꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯃꯅ "ꯏꯅꯦ, ꯍꯟꯗꯛꯇꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯔꯦ ꯍꯥꯏꯅꯦ, ꯆꯨꯝꯕ꯭ꯔꯣ?" "ꯍꯟꯗꯛꯇꯤ ꯈꯔ ꯐꯔꯦ ꯇꯧꯔꯤꯁꯤ. ꯃꯅꯦꯝ ꯑꯩꯒꯁꯨ ꯃꯥꯟꯅꯅ ꯈꯠꯅꯗ꯭ꯔꯤ." "ꯏꯅꯦ, ꯐꯠꯂꯝꯗꯕ ꯑꯑꯣꯟ ꯑꯑꯣꯟꯗ ꯉꯥꯡꯉꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯪꯐ ꯐꯔꯛꯄꯁꯤꯗꯤ ꯆꯥꯛꯈꯨꯝꯒꯤ ꯉꯥꯔꯤ ꯆꯐꯨꯗꯣ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯊꯝꯂꯒ ꯌꯦꯅꯈꯥ ꯍꯧꯗꯣꯡꯅ ꯍꯨꯔꯥꯜꯂꯝꯗꯥꯏ ꯃꯥꯜꯂꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯅꯣꯛꯂꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯏꯅꯤ ꯏꯃꯧ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗꯅꯦ ꯃꯤꯋꯥ ꯈꯤꯠ ꯉꯥꯡꯅꯔꯅꯨ." "ꯏꯅꯦ, ꯏꯅꯦꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ, ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯕꯤꯔꯒ." ꯀꯕꯣꯛꯂꯩ ꯀꯩꯁꯨ ꯈꯨꯝꯃꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛ ꯈꯔꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯧꯒꯤ ꯃꯃꯥꯇꯣꯝꯕꯤꯅ ꯇꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ, ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯑꯣꯏꯅ ꯈꯟꯈꯤꯗ꯭ꯔꯦ꯫ "ꯏꯃꯥ, ꯑꯝꯇ ꯈꯔ ꯊꯨꯅ ꯆꯪꯕꯤꯔꯛꯎ." ꯀꯕꯣꯛꯂꯩ ꯆꯦꯟꯆꯠ ꯇꯧꯅ ꯆꯪꯂꯛꯏ꯫ "ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯃꯧ?" "ꯏꯃꯥ, ꯄꯥꯕꯗꯣ ꯑꯅꯥꯕ ꯈꯔ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏ. ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ. ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ." "ꯍꯥꯏ, ꯈꯣꯏꯗꯨꯝꯕꯨꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯣꯏ ꯈꯨꯔꯥ ꯇꯣꯃꯥꯜꯒ ꯄꯥꯎ ꯐꯥꯎꯔꯒ ꯂꯣꯏꯔꯦꯗꯅ. ꯍꯧꯖꯤꯛꯀꯤꯗꯤ ꯏꯕꯥꯅꯤ ꯍꯦꯛꯇ ꯆꯠꯂꯁꯤ." "ꯐꯔꯦ ꯏꯃꯥ, ꯑꯗꯨꯝꯅ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯃꯤꯅꯤꯒꯤ ꯃꯄꯥꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯧꯔꯕꯗ ꯑꯅꯥꯕꯗꯨꯒꯤ ꯐꯤꯕꯝꯁꯨ ꯂꯨꯁꯤꯜꯂꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯅꯔꯗꯨꯅ ꯀꯥꯃꯤꯅꯤ ꯃꯄꯥꯝꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯕꯣꯛꯂꯩ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯈꯤꯒ ꯊꯦꯡꯅꯗꯨꯅ "ꯏꯆꯦ, ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ?" "ꯏꯃꯧꯒꯤ ꯃꯄꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ. ꯑꯗꯣ ꯃꯥꯗꯤ ꯂꯩꯍꯧꯔꯦ. ꯑꯩ ꯑꯣꯏꯅꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯑꯦ." "ꯑꯩꯁꯨ ꯏꯆꯦ ꯈꯣꯏꯗ ꯆꯪꯉꯨꯕꯅꯤ. ꯀꯥꯃꯤꯅꯤꯅ ꯐꯅꯦꯛ ꯂꯧꯈꯤꯕꯅꯤ, ꯄꯩꯁꯥ ꯄꯤꯔꯛꯇꯕ. ꯑꯗꯨꯗ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ. ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯅ ꯂꯩꯔꯝꯕꯅꯤ." "ꯍꯥꯏ, ꯅꯪꯒꯤ ꯄꯩꯁꯥꯒ ꯉꯥꯏꯈꯣꯀꯣ, ꯌꯨꯝꯒꯤ ꯑꯅꯥꯕ ꯀꯜꯂꯤ." "ꯏꯆꯦ ꯈꯣꯏꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯑꯕꯣ? ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯅ ꯅꯤꯅꯃꯧꯁꯦ. ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯅꯠꯇꯦꯗꯀꯣ." "ꯍꯥꯏ, ꯇꯥꯅꯤꯡꯗꯦ, ꯆꯠꯂꯨ." "ꯂꯧꯈꯤꯕꯅ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅꯤꯅꯦ." ꯀꯕꯣꯛꯂꯩ ꯈꯨꯃꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯁꯈꯤ ꯁꯥꯎꯅ "ꯏꯆꯦ, ꯅꯪꯕꯨꯗꯤ ꯑꯍꯜꯅꯤꯅ ꯆꯤꯟ ꯊꯤꯔꯁꯨ ꯈꯔ ꯐꯩ. ꯅꯃꯧ ꯅꯨꯄꯤ ꯆꯤꯟꯗꯣꯟ ꯂꯩꯇꯣꯟ ꯐꯕꯤꯗꯣ, ꯃꯥꯗꯤ ꯑꯉꯥꯡꯅꯤ. ꯈꯨꯜꯁꯤꯗ ꯃꯅꯦꯝꯒꯤ ꯇꯨꯡ inbi ꯃꯃꯧꯅꯤ ꯍꯥꯏꯔꯤꯁꯦ ꯏꯀꯥꯏꯖꯗ꯭ꯔꯣ?" ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯅꯥꯗ ꯍꯥꯞꯇꯕ ꯃꯈꯩ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯀꯕꯣꯛꯂꯩ꯫ ꯃꯃꯥꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯂꯥꯡꯐꯩꯗ ꯂꯩꯔꯤꯕ ꯈꯣꯏꯗꯨꯝꯁꯨ ꯈꯪꯂꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯍꯥꯛꯁꯨ ꯑꯌꯨꯛꯀꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ "ꯍꯥꯏ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ? ꯏꯃꯥ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ?" "ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯈꯔꯕꯨꯗꯤ ꯍꯦꯟꯖꯤꯜꯂꯦ." "ꯑꯗꯣ ꯏꯕꯥꯏ ꯍꯣꯏꯒ ꯑꯝꯇ ꯂꯩꯍꯧꯗꯕ꯭ꯔꯣ?" "ꯂꯩꯍꯧꯕꯅꯤ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ. ꯏꯃꯧꯁꯨ ꯑꯥꯗ ꯂꯩꯕꯅꯤ."
ꯐꯔꯦ ꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯆꯠꯅꯅꯕ ꯇꯧꯒꯦ. ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯏꯃꯥꯅ ꯊꯝꯖꯤꯟꯕꯤꯔꯣ. ꯐꯔꯦ, ꯏꯃꯥ ꯊꯝꯖꯤꯜꯂꯒꯦ. ꯅꯪ ꯍꯦꯛ ꯉꯥꯏꯍꯥꯛ ꯌꯧꯔꯨꯔꯣ. ꯐꯔꯦ ꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯥꯃꯤꯅꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯐꯤꯉꯧ ꯁꯦꯠꯄ ꯃꯤ ꯈꯔ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯆꯪꯈꯤꯕ ꯎꯕꯗ ꯈꯣꯏꯗꯨꯝ ꯀꯔꯤꯅꯣ ꯈꯟꯅ ꯆꯪꯂꯛꯄꯅꯤ. ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯃꯤꯅꯤ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯕꯗꯨꯗ ꯈꯣꯏꯗꯨꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯄꯨꯔꯣꯏꯕ ꯈꯣꯏꯗꯨꯝ ꯂꯥꯛꯄꯗꯨꯗ ꯀꯥꯃꯤꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯂꯛꯏ. ꯑꯁꯨꯝ ꯇꯧꯅ ꯀꯥꯃꯤꯅꯤꯒꯤ ꯃꯄꯥ ꯈꯨꯟꯖꯣꯒꯤꯁꯨ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯀꯕꯣꯛ ꯂꯩꯃꯥꯁꯨ ꯄꯥꯎ ꯇꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯃꯧꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ. ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯌꯧꯔꯕꯗ ꯀꯥꯃꯤꯅꯤ ꯃꯍꯥꯛꯇꯤ ꯀꯞꯂꯨꯕ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯈꯣꯏꯗꯨꯝꯁꯨ ꯇꯞꯅ ꯀꯥꯗ ꯆꯪꯂꯛꯄꯅꯤ. ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯀꯥꯃꯤꯅꯤ ꯃꯈꯣꯜ ꯑꯗꯨ ꯇꯞꯊꯗꯨꯅ ꯃꯃꯥ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯨꯝꯅ, ꯃꯈꯣꯏ ꯃꯄꯥ, ꯄꯥꯕꯒꯤ ꯀꯔꯃꯁꯦ ꯌꯨꯝꯒꯤ ꯇꯥꯆꯧꯁꯨ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯍꯧꯏ. ꯃꯈꯣꯏ ꯃꯄꯥ, ꯄꯥꯕꯒꯤ ꯀꯔꯃꯁꯦ ꯏꯕꯥꯅꯤꯅ ꯁꯣꯜꯂꯁꯤ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯉꯤ. ꯑꯁꯨꯝ ꯇꯧꯅ ꯀꯥꯃꯤꯅꯤꯅ ꯇꯛꯃꯟꯕꯗꯒꯤ ꯈꯣꯏꯗꯨꯝꯁꯨ ꯌꯥꯔꯗꯨꯅ ꯀꯥꯃꯤꯅꯤꯒꯤ ꯃꯄꯥ ꯀꯨꯟꯖꯣꯒꯤ ꯀꯔꯃ ꯑꯗꯨ ꯃꯗꯨꯗ ꯆꯪꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯀꯥꯃꯤꯅꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯈꯣꯏꯗꯨꯝꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯅꯔꯤ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯣꯏꯗꯨꯝꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯤ. ꯈꯣꯏꯗꯨꯝ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯊꯦꯛꯀꯣꯅ, ꯍꯥꯏ ꯈꯣꯏꯗꯨꯝ, ꯇꯥꯕ꯭ꯔꯥ? ꯊꯣꯔꯛꯎ ꯂꯥꯎ. ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯗꯨꯗ ꯈꯣꯏꯗꯨꯝ, ꯀꯥꯃꯤꯅꯤ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯊꯣꯛꯂꯛꯏ. ꯈꯣꯏꯗꯨꯝꯅ, ꯗꯥꯗꯥ ꯂꯥꯛꯄꯤꯔꯦ, ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯏ. ꯑꯗꯨꯕꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯊꯦꯛꯀꯣꯅ, ꯌꯥꯔꯦ ꯐꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯁꯦꯜ ꯅꯪꯅ ꯂꯥꯡꯐꯩꯗꯒꯤ ꯄꯨꯈꯤꯕꯗꯣ ꯄꯨꯊꯣꯔꯛꯑꯣ. ꯑꯩ ꯑꯇꯩ ꯁꯤꯟꯃꯤꯁꯤꯡꯗ ꯄꯤꯗꯣꯏꯅꯤ. ꯗꯥꯗꯥ ꯁꯥꯎꯕꯤꯕ ꯌꯥꯗꯦ. ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯊꯥ ꯑꯃꯇꯪꯒ ꯉꯥꯏꯕꯤꯌꯨ. ꯍꯥꯏ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯅꯤ ꯈꯜꯂꯨꯕꯒꯤꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ? ꯇꯧꯅꯨ. ꯀꯕꯣꯛꯂꯩ ꯇꯥꯕ ꯉꯝꯂꯛꯇꯗꯨꯅ, ꯏꯕꯨꯡꯉꯣ ꯊꯦꯛꯀꯣ, ꯁꯥꯎꯔꯅꯨ. ꯅꯪꯒꯤ ꯁꯦꯟꯐꯝꯗꯣ ꯏꯅꯦꯈꯣꯏ ꯇꯥꯟꯅꯔꯒ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯒꯦ. ꯌꯥꯔꯦꯗ ꯏꯅꯦ, ꯅꯆꯤꯟ ꯊꯤꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕꯅꯤ. ꯌꯥꯔꯦ, ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯑꯔꯣꯏꯕꯗ ꯄꯤꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤ. ꯑꯆꯧꯕ, ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯅꯩꯁꯦ? ꯏꯃꯥ, ꯇꯥ ꯊꯦꯛꯀꯣꯒꯤ ꯄꯩꯁꯥ ꯑꯌꯥꯝꯕ ꯈꯔ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄꯗ ꯄꯨꯔꯛꯄꯅꯤ. ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕ? ꯀꯥꯃꯤꯅꯤꯒꯤ ꯃꯄꯥꯒꯤ ꯀꯔꯃꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯆꯧꯕ? ꯏꯃꯥꯗ ꯅꯣꯏꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯨꯝꯃꯤꯗꯅ, ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯊꯥꯖꯔꯨꯗꯕ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯀꯕꯣꯛꯂꯩ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗೋ ꯑꯑꯣꯟ ꯆꯥꯕ, ꯅꯪꯉꯣꯟꯗꯒꯤ ꯈꯨꯗꯨꯞ 10 ꯍꯦꯟꯒꯗꯕ ꯃꯤꯅꯤ ꯍꯥꯏꯕꯗꯣ. ꯃꯧ, ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯗꯣ ꯅꯪꯅ ꯇꯥꯔꯝꯂꯒꯗꯤ ꯉꯁꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯌꯦꯡ ꯇꯥꯊꯔꯤꯕꯁꯦ ꯇꯥꯔꯝꯂꯣꯏꯀꯣ. ꯏꯃꯥꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯅꯪꯕꯨ ꯆꯩꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯏꯃꯥꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯅꯪ ꯋꯥꯔꯦ ꯅꯠꯇ꯭ꯔꯥ? ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ. ꯍꯥꯏ, ꯏꯃꯥꯅ ꯉꯁꯤ ꯂꯝꯁꯣꯠꯄꯤ ꯑꯣꯏꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤꯅꯦꯍꯦ. ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯂꯝꯁꯣꯠꯄꯤ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯅꯄꯨꯔꯣꯏꯕꯒꯤ ꯃꯔꯜꯕꯨ ꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯀꯣꯏꯍꯥ ꯍꯥꯗꯣꯛꯎꯕꯒꯤ ꯃꯍꯩꯅꯤꯀꯣ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯈꯤ ꯌꯥꯝ ꯁꯥꯎꯅ, ꯑꯣ, ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅ ꯂꯩꯔꯝꯃꯤ. ꯍꯥꯏ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯅ ꯂꯩꯔꯝꯃꯦꯗꯅ. ꯀꯥꯃꯤꯅꯤ, ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ? ꯊꯥ ꯑꯃ ꯃꯃꯥꯡꯗꯒꯤ ꯂꯧꯈꯤꯕ ꯐꯅꯦꯛꯇꯨꯒꯤ ꯄꯩꯁꯥꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯄꯤꯗ꯭ꯔꯤꯁꯤꯕꯣ? ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯍꯥꯏ ꯏꯕꯦꯝꯃ, ꯆꯍꯤꯁꯨ ꯐꯅ ꯅꯧꯔꯤ, ꯑꯣꯟꯊꯣꯛꯅ ꯅꯆꯤꯟ ꯊꯤꯈ꯭ꯔꯦ. ꯅꯅꯦꯝꯗꯒꯤ ꯅꯪꯅ ꯈꯨꯗꯨꯞ 10 ꯍꯦꯜꯂꯤ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯈꯣꯏꯗꯨꯝ ꯇꯞꯅ, ꯏꯇꯩꯃ, ꯄꯩꯁꯥꯗꯣ ꯑꯩ ꯊꯨꯅ ꯄꯤꯅꯕ ꯇꯧꯔꯒꯦ. ꯍꯥꯏ ꯈꯣꯏꯗꯨꯝ, ꯅꯪ ꯅꯨꯄꯥꯅꯤ, ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯁꯤ. ꯅꯪꯒꯤ ꯅꯃꯥꯏ ꯌꯦꯡꯂꯒ ꯑꯩ ꯉꯁꯤꯗꯤ ꯍꯜꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯏꯃꯨꯡ ꯑꯗꯨꯗ ꯀꯥꯃꯤꯅꯤꯗ ꯁꯦꯜ ꯊꯧꯕ ꯑꯁꯤ ꯉꯥꯏꯍꯥꯛꯇ ꯀꯥꯡꯗꯕ ꯃꯈꯩ ꯂꯥꯛꯏ. ꯈꯣꯏꯗꯨꯝ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯔꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯃꯤꯅꯤꯗ ꯊꯤꯅ ꯆꯩꯔꯤ. ꯑꯁꯥꯎꯕ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯏꯗꯨꯝꯅ, ꯍꯥꯏ, ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯇꯨꯝꯃꯕꯅꯤ. ꯏꯔꯜ ꯈꯔ ꯂꯩꯖꯔꯝꯕꯗꯨꯁꯨ ꯇꯨꯝꯃꯤ. ꯑꯁꯥ ꯆꯥꯎꯅ ꯂꯩꯔꯝꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ. ꯅꯪ ꯄꯦꯜꯂꯣ. ꯀꯥꯃꯤꯅꯤ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯝꯕꯃꯛꯇꯤ ꯈꯨꯝꯗ꯭ꯔꯦ.
ꯈꯣꯏꯗꯨꯝ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯥꯡꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯥꯛꯂꯝꯗꯦ ꯈꯣꯏꯗꯨꯝ ꯃꯥꯁꯨ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯌꯨ ꯑꯔꯩꯕ ꯃꯈꯩ ꯊꯛꯆꯤꯟꯗꯨꯅ ꯉꯥꯎꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯂꯥꯏꯕꯛꯀꯤ ꯃꯅꯥꯏꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯣꯟꯊꯣꯡ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯌꯨꯒ ꯉꯥꯎꯕꯗꯨꯗ ꯉꯝꯅꯅꯕ ꯍꯧꯒꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯕ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨ ꯈꯪꯊꯤꯟ ꯊꯤꯟꯖꯤꯟꯈ꯭ꯔꯦ꯫ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯈꯣꯏꯗꯨꯝ ꯍꯧꯅ ꯂꯥꯎꯏ꯫ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯥꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯥꯈꯠꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯀꯥꯃꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯥꯈꯠꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯆꯦ, ꯈꯣꯏꯗꯨꯝꯁꯦ ꯐꯕꯨꯗꯤ ꯐꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯕꯗꯤ ꯌꯥꯔꯔꯣꯏ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯕꯣꯛꯂꯩ ꯀꯞꯂꯦ꯫ ꯃꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯗꯨꯁꯨ ꯉꯥꯜꯂꯦ꯫ ꯈꯣꯏꯗꯨꯝꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯀꯥꯃꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯆꯩ꯫ ꯌꯧꯔꯕꯗ ꯃꯃꯥꯇꯣꯝꯕꯤꯗ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯜꯂꯛꯏ꯫ ꯃꯆꯥ ꯅꯠꯇꯗꯧꯅ ꯇꯣꯝꯕꯤꯅ "ꯍꯩ, ꯏꯆꯥ ꯅꯥꯔꯀꯥꯟꯗ ꯍꯥꯏꯔꯨ ꯂꯥꯎ, ꯃꯤꯒꯤ ꯃꯆꯥ ꯅꯥꯕꯒꯤ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯗꯣ ꯇꯧꯍꯜꯂꯨ꯫ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯗꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯆꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯌꯨꯝꯁꯤꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯗꯣ? ꯏꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯤꯕꯁꯦ ꯇꯧꯕꯤꯃꯜ ꯈꯪꯗꯦ ꯏꯃꯥ ꯅꯈꯣꯏꯁꯦ ꯌꯥꯝꯅ꯫ ꯏꯁ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯝꯂꯝꯂꯦꯗꯅ꯫ ꯍꯩ, ꯑꯩ ꯊꯕꯛ ꯆꯠꯇꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯥꯃꯤꯅꯤ ꯎꯄꯥꯏ ꯂꯩꯇ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯈꯣꯏꯗꯨꯝꯅ "ꯍꯩ, ꯅꯨꯄꯤ, ꯏꯃꯥꯅ ꯀꯩꯝꯇ ꯄꯤꯔꯛꯇ꯭ꯔꯕ?" "ꯄꯤꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯏꯃꯥꯅ ꯐꯥꯕꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ." "ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯔꯨꯔꯤꯕꯗꯨꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏ ꯇꯥꯆꯧꯗꯤ?" "ꯇꯥꯆꯧꯗꯤ ꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ, ꯏꯅꯝꯃꯕꯨꯗꯤ ꯂꯩꯍꯧꯏ, ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯦ." ꯈꯣꯏꯗꯨꯝ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯆꯥꯛꯂꯤ ꯉꯁꯤꯗꯤ꯫ ꯂꯩꯖꯔꯝꯕ ꯃꯔꯜ ꯈꯔꯁꯨ ꯎꯠꯀꯨꯝꯅ ꯇꯨꯝꯂꯦ꯫ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯅ ꯃꯥꯌꯣꯡ ꯌꯥꯔꯤꯕ ꯃꯐꯝ ꯑꯗꯨꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯇ꯭ꯔꯕ ꯑꯁꯤꯗ ꯈꯣꯏꯗꯨꯝ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯥꯎꯕꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯤ, ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ꯫ ꯀꯥꯃꯤꯅꯤꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯕ ꯌꯥꯎꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯄꯨꯔꯣꯏꯕꯅ ꯃꯔꯜ ꯃꯊꯨꯝ ꯈꯔ ꯄꯨꯁꯜꯂꯛꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯇꯨꯡꯁꯤꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯃꯥꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯀꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯇ ꯌꯥꯔꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯆꯥ ꯑꯩꯅ ꯋꯥꯔꯀꯥꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦꯗ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯁꯨꯝ ꯍꯦꯜꯂꯛꯄꯅ ꯃꯄꯨꯔꯣꯏꯕꯅ ꯌꯥꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯅꯥꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈꯤꯕꯗꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯂꯩꯇꯅ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯥꯃꯤꯅꯤ ꯋꯥꯅ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ꯫